Governor Chandel district chatuna mafam adugi law and order gi fibam yengsenkhre. Manipur ki Governor Joy Kumar Bala ngasi Chandel district chatuna mafam adugi law and order gi fibam review tawkhibaga loinana district adugi chawkot thorangi thabak kaya gi maramda yengsenkhre hairi. Governor ngasi Chandel district headquarter da thunglaba matungda district library Chandel and Information Technology Center gi conference hall da mifam ama governor na chair lauduna pangthuki. Mifam maduda Deputy Commissioner Chandel amadi mari lainaba officer sing saruk yaduna center sponsor scheme gi makhada paikhatpa thabak sing mai pangna pangthokna bakhanani naki. Mifam maduda Deputy Commissioner L Chandra Kumar Singh amadi district level officer sing na district adugi oina paikhaliba thabak thoram sing governor da mayek sing na khanganki. Mifam maduda SP Chandel Babita Rani Swaina district aduda district police ki maikadigi district asigi law and order amadi miyagi punsi amadi lanchung ngak sen bigi lamda district police Chandel na lawkhatliba thabak thoram sing governor gi mafam da mayek sing na khanganki. Loinana governor da district adugi aduda leiriba civil society organization singasu interaction taunaduna CSO singi apamba amadi tahwaniwa thabak thoram kaya asishu khangdukminaki hairi. Micham hapa terrorist target tauduna chathakibani defense minister Rajnath ngase ayupong amaga mininifu gamari chatpada Indian Operation Sindur launch tauduna Pakistan occupy Kashmir POK amadi Pakistanda laiba terror camp sing the strike tauduna terrorist marfugi mathakta hatkiba thawong adu Indiana pakhumpi bagi right season aduna pangthokiba operation ni amasung operation asi mara leitaba micham hatkiba terrorist sing the target tauduna chathakibani haina Union Defense Minister Rajnath Singhana phongdokre. Wafam masi border roads organization BRO na infrastructure project yankai sangabagi thoramda Defense Minister Rajnath na phongdokhibani. Defense Minister na phongdokhibada operation asina India gi military gi tawba ngamba amadi soihendaba exercise malemda utpa ngamle adubu operation asi chathabada India na lamchat kaiba thabak amata tawkhide operation asida micham miyam target tawduna attack tawraga Misi Mina yahon-khiba terrorist sing adu target tawduna Laman Khumki haiki mangna makha tarduna operation asida Indian Army na micham soktana ba akan section tharang lokhatki India gi lamda mapa lebakta base tawba terrorist sing na changsilaktuna attack chatharakli banina India gi supa khumpi bagi right chawna lay operation asina terrorist sing gi fatraba lamchat fudektuna matungda amuhana terror attack chathadana ba para tambiragani haiki. National Security Advisor NSA Ajit Dovalna US, UK, Japan, Russia amadi China yauna tongan balaibak singi Security Advisor sing the Operation Sindur gi matangda akupa world tamladuna Indiana makhata na oirliba umkhanaba Fibam asi chawthokna ba thabak lawkhatloi adubu Pakistan na Fibam asi chawthokna ba pakhum piraklabadi Indiana Laman Khumnaba gi damak sem saduna lei haiki. Operation Sindur thawgali Indian Armed Force sing bu thagali Congress President Malik Arjun Kharge amadi Lok Sabha da opposition gi luchingba oiriba Rahul Gandhi na ngasi party gi mahut senduna India gi Operation Sindur asi mapung phana sawgali amasung terrorism thengnabada honabada Indian Armed Force na military strike tawduna miyamda utkiba thawna asi thagali haina phongdokre. Ngasi numidang wairam Congress Working Committee CWC gi kudaki mifam pangthoki mifam asi ngasi ayu anganbada India na Operation Sindur chathaduna terror based thingda strike chathakiba adugi matangda pangthokibani. Malik Arjun Kharge na hai India gi miyam pumnamaki mahut sina terrorist singda matik chapa pakhum pikiba security force singbo Congress na hainingai leitana thagali. Rahul Gandhi na so hayeng pangthokadawriba party pumnamaki mifamda Congress soidana saruk yagani masidi leibaki oiba aruba wafam ni haiki. Assam gi Congress MP Gaurav Gogoi na armed force singbo thagatpa phongdokladuna hojikti aikoi pumnamak punsinba matam oire national unity ga loinana aikoi gi armed force singbo sawgatuna maipakpo helasi haiki. Terrorist sing na Modi da tamlucho hairakhiba ngasidi mangna pakhum pibire Himansi Narwal mamang thagi kunganithoi da Pahalgam da terrorist sing na attack tawbada laikhidraba Indian Navy gi Lieutenant Binoy Narwal gi loina bi Himansi Narwal na ngase India na chathakiba Operation Sindur da apenwa phongdokladuna terrorist sing na aihak ipuroiba bu hatlaba matung aibuso hatpiro hairubada makoina nahakti hatloi thawdo asi Modi da tamlucho haina thawoi usettana nganglakhiba adugi pakhum ngasidi PM Modi na pibire haiki. Mangna makha tarduna laibak thiraba numit aduda aina terrorist sing aduda luhongba numit tarukni khakta ngairi thawai kanbiu haijaki minungsi yawdraba terrorist sing aduda PM Modi na matik chaba pakhum pibiba asidagi hena apenba leitre adubu Lieutenant Binoy amadi atopa miyoi kunga taru adudi aikhoigi irakta leitrabanina khoi saunaba sidi adumak laikhigani haiki. Israel lanmina Gaza da miyoi yankai ga tare hatkre Israel lanmina Gaza gi micham miyam tinba mafam amada target tawduna landa chathakibada yamdrabada miyoi yankai ga tare hatkre Israel lanmina Gaza da lepa leitena chatharakliba landa sing asina leiba aduda leiriba miyam khudong thiba kaya mayok naringai chir asida Gaza da tengmang potlam sing pusilakpa thingjin khibagi chinjak ki awatpa chawna mayok nabada gi leiba aduda leiriba
Palestine gi miyoi chara henbagi fibam da leiri hairi Gaza City gi Al Waheda strip da leiba Thai and Palmyra restaurant Israel lanmina drone sizinaduna landa chathabada miyoi kaya khudong thiba nangki restaurant aduda chap manaba pungfamda misal ani kapsinduna landa khibada miyoi taraga tare sikhi hairi Israel lanmina ngasi Gaza City da leiba Al Karama school da misal kapsinduna miyoi taraga humdoi hatki amasung kaya amana sopan nanghan ki hairi leiba adugi Jabalia da leiba yum amada Israel lanmina misal kapsinduna landa bada miyoi ahum hatkibaga loinana miyoi kaya na sopan nanghan ki Gaza City ki kha thangba sarukta leiba Khan Yunus tasu yum amada landa chathabada mapam macha yauna miyoi nipan hatkre hairi Central Gaza Strip ki Daira il Balada 10 khanduna changjafam lauriba miyoi singda landa chathabada angang ama yauna miyoi ahum hatki Gaza Strip ki nongpok thangba sarukta leiba Bani Suhaila village ta leiba matai manau su yum amada leiringai da Israel Army na nongmaina kaptuna hatki hairi Pakistan da India na misal kapsen na miyoi kunga taru hatkre Pakistan gi mafam pumna magda red ela Laothokhre misal gi pakum chapcha na pigani haikre Pakistan gi Muzarabad Kotli amasung Bahawalpur gi Ahmad East India na misal kapsen duna landa khibada miyoi kunga taru sire ni fuka taru rom sokle haina Pakistan lanmina fongdokre Inter Services Public Relation DGISPR gi Director General Lieutenant General Ahmad Sharif Chowdhury na India gi landa aduda pikliba angang amasu sikhibaga loinana kaya aman asopanang ki haiki ngarang ahing paumi singa unaba amada Lieutenant General Ahmad Sharif na fongdokhibada pangdraba yeknaba oiriba India na leibak aduda leiba Bahawalpur gi Ahmad East leiba Suwanula Mox Kotli amasung Muzaffarabad ta airstrike ta thaduna landarakibani Pakistan gi Air Force na su jet sing sizinaduna India gi mathakta landana bigi thabak sing chathari haina Ahmad Sharif na fongdokhibaga loinana leiba asigi Air Force ki jet sing mathau tawba hauhankre India na Pakistan gi ngamkhai lamsenduna landarakliba asi yamna pangdaba amasung ikainingai oiba thawongni haina fongdokpaga loinana thawdosigi paukum Pakistan na sumatik chana pigani haiki India gi Ministry of Defense na fongdokhiba wafam amada Indian Armed Force na Operation Sindur hauduna Pakistan amasung Jammu and Kashmir da Pakistan na khudum chansin mafam da leiriba terrorist ngi ke mapanda airstrike ta thaduna chawna amanga ta thoan ki hairi Pakistan gi maikai degi su India tamna bomb kapsilaktuna ngamkhai pareng da leiba India gi miyoi taraga manga hatkre India na Pakistan gi ngamkhai da misal kapsen nun landarak liba adu Pakistan gi Prime Minister Shehbaz Sharif na lan gi thawong amani haina fongdokhibaga loinana airstrike adu gi laman Pakistan na sungsoi soidana khungani haiki India na Pakistan gi ngamkhai da airstrike chatharakpa adu gi chaksin tharang lokhotpa oina ngasi Pakistan pumbada red ela Laothokhre leibak adu da leiriba hospital sing matam chupa tharang tawduna leinaba wafam fongdokhibaga loinana Islamabad amasung Punjab province ta leiba mailoi sangpumna mangmathau lefankhre hairi leiba adu gi manung amasung mapanda mathau tawriba flight sing pungkun mari dagi kunthra taruk fawba mathau lefanna balengana Laothokhibага loinana leiba adu gi lanmi sing matam pumna makta sem saduna leinaba pautak pikhi hairi Prime Minister Shehbaz Sharif na leiba adu gi Parliament ta Pakistan Army na India gi airstrike manga kapthakre haina fongdokhiba wafam amabu Pakistan gi media amana report tawkre Pakistan lanmi na kapthakhiba India gi aircraft manga adu gi manungda anina Kashmir da amasung amana India gi Bathildanda kapthakibani hairi Lieutenant General Ahmad Sharif na India na Pakistan gi ngamkhai da misal kapsinduna landarakliba sigi paukum Islamabad ki maikai degi chapchana pigani amasung India gi thawong asina leiba ani gi marakta chapchana lan suknaba ohengadawre haiki India na kapsilakiba misal sing adu Jaish-e Muhammad JEM gi lotfam amada target tawkhibani atopa misal sing na Laskar-e-Taiba LAT gi headquarter amasung Jamaat-ud-Dawa ZUD gi chief Hafiz aina lotuna leiriba Muzarabad Kotli amasung Bagh City sing da target tawduna kapsilakpani hairi Khutchu khulai pokhaiba yaba polam sing fagatkre Intelligence sing na pirakpa report ta yumfam oiraga security force sing na pung kuntra ka taru asida Thawbal amasung Bishnupur district ta chathakiba search operation da masing yamlaba khusukulai amadi pokhaiba yaba polam sing fagatkre ngamkre Thawbal district ki Wangjing Tekcham da Thawbal district police amadi security force ki apun bachi mamana chathakiba operation aduda masing yamlaba khusukulai sing fagat pangamki fagalaba khusukulai sing adudi magazine yauna 303 rifle ama 9mm pistol ani 36 high explosive hand grenade ama 303 ammunition mapan chair smoke cell ahum chair smoke cell CS ama chair smoke cell long range ama rubber bullet ka loinana 38mm gi anti riot cartridge ama bow fang walkie talkie set ani Kenwood walking talkie set ama amasung Kenwood charger amani security force ke apunma team aduna Bishnupur district ki Phagwak Chau Ikai police station ki manung chanba kwakta 1 number 8 ki
Fonsen Fight Gate Chathakiba Operation Aduda Magazine Yauna 303 Rifle Ama 22 Semi-Automatic Rifle Ani 303 Ball Rifle Ama 12 bore Single Barrel Rifle Ani 9mm Pistol Ani AK Gi Maru Tara 7.52mm SLR Gi Maru Ahum 7.56 mm Gi Live Ammunition Ama Bulletproof Plate Mga Bulletproof Jacket Mga Bulletproof Helmet Ahum Fagat Pangam Ki Hari